Moina nangbu yum asigi mauni haina laudrasu nang wakhal sokthaba tawnu nang na tawpham thokpado phajana tawna chatlu dharma ta kainu atai punamak nongdambana uri nongma natraga nongmadi soidana yajarakchani Hoi tamo aisu phajana seba tawna ima baba pelhanba ngamnaba honage Asum tawduna numit kyani haujankhre adubu manem makudi mamau atombise Awunpot yaurakti haina mamauni haina lauramde Kharani matungda nongma Anita masakanna nungairaktabadagi doctor da yenghanba chatke haina manemda haidagi changlammi Ima ai isa yam nungaite tamo su thabak ta chatki Ima amukta gari da hospital fauda chatminarusi Kari kanagi gari da chattoriba Gari se noi napana ulapro ha Chatningaga otora riksora ama puraga chatko ai ka chatpa ngamjaroi Hey ibema gari se ai ki ipam dagi unjarakpani nangna yam tongningaga napada ama unbirau haiko Anita manemga machimangi wado tabada narasu nana kap tuna magi kada changkhre mana changkhraba matungda Nupi sidi nong magi ka hinjalaktana thak karaktore masidi karigumba matawdana yum asi dagi tanthoki daba yadre aduga akoi itanupa atonbase paisa paiba ina kaira khunba imung amadagi nupi macha ama thidana luhongbi daba yadre Hoi chummi ima karigumba amadi tawda yadre akoi Aina haidi hujik ichanupasu mapan lamda chatkhi Hayeng se akhoi nupi macha se mathanta yumda thamlamaga akhoi punamak ichegi da chatlini haina thokrasi Akhoi punamak yumdagi thokraga kedauduino haise baba Hey budhu akhoina chatlamdai da gas ki marido lokthoklamlaga chatkhrani aduga mana chakhumda chak thongba changba matamda mathonta pokhaidana sijakhrani adu oiradi akhoina hatlini haina su kanana su khangba ngammaroi yai adum haina tawrasi adu oiradi lingchu sirani chaichu su teklaroi Mathang numitta gas ki mari lokthoklamlaga yumgi mi punamak mani babugi machegi da chatlini haina Anita bu mathanta thamlamlaga chatkhare moina chatkraba matungda Anita chakhum changduna mai haugatke tawbada mapandagi kanagumba amana kaurakpagi makhon tarammi Heima tamo labo hangchit lakani hairambaduna ngasi laisina kamaina Hey aduga tokhro gas manam asugyam namlise kai deino aduga yumgi mi ataina karai chatkrage ai isa nungaite naton se phunbanina karim manam ka phaude yumgi mi singdi mandhawoi da chatkani haina loina chatki yenguse gas ki mari se lakthoga lekhatna thanami sibu karamba angawbana tawrammino haba Heima kanana tawduri ge asibu mari se manna mathanta tatpa oiramgani kaino Sanda wairamda mi punamak yumda halakpada Anita hingna leirambadu ubada punamak ngaktuna yenglammi Asum tawna numit kharani haukraba matungda mani babu masakanna ngamlaktabadagi doctor kauraktuna yenghanbada nisa yam sijinabana maram oiduna phattaba anaba ama oire haina hairammi Ibungo Amarjit napagi anaba sina karam haina layeng doino chumna macha masu anaba oiradi wari amani anaba sina achauba anaba oibasida imadi khanpham ka thoktre Ima aina haidi baba se sarkar gi hospital amadara kaino thamkhradani asida sum thamladi akoi su sokchala ani e ima chummi ima Sunita na haise baba se sarkar gi hospital amada thamkhrasi mana nariba anaba sisu kya hingande chamda ama nitani phana thokleiba adugi mathakta baba se ahanchu oisalakle sida sen thadadana amuk layengudana kai kana doino kari wano ne ibungo nangna hairi dubu nangbu pokpa napani ne mitop natte ne napaduna nangbu mi ama oina ba haina yuglakpade ngasi nang malem sida leirini haibase khanguko Imana baba se yumda adum thamlaga layengi haisu layengu karima kaiba leite adu akhoidi kharani siga imphal da hongasi haina ibani tanaramini Hoi ima ibani imphal da oina leirage haina khallimi khulak leirakta leina mayamgi thibot pubase ngamsalaktere
Ibungo, nangna khallisibu karino? Napana masa asukan na ngamdringai siga nangna Imphal da leirurage haisibu karamba wakhalon no? Matang asida Samarjit ka Anita gasu mamagi manakta changlaklammi. Ima, selgi karimta waruranu. Aina thabak taurakpadai tungjanjarakpa sel aduga tamona tungjanjaba aduga loina bengdagi puthorakle. Hujikti baba se phajana layengdrobani. Hoi ima, ibani na tha khudingi khara tungjanjaba sel khara do loina puthoraklabani. Babana asukkanna naraga aina layeng bangamdradi machanupa leiri haibagi kari kanarige. Hujikti baba se afaba doctor ama kauraktuna phajana layeng dromi. Ima waranu baba se yam thuna pharaniye. Samarjit amasung Anita na mapan lamdagi Dr. Kauraktuna mapabungbu layeng halle. Aduga mabani changna seba taubadagi yengbada Manibabu tha anigi matungda pharaktuna hanagi tauna kalakle. Bema babana Awunpot tangaubada nangbu babana khangbada matam changkhre. Asuk mathamoi sengkhraba minungsi khangba imausibu hatke haina khalluriba aise papiniye. Sel phana pairabasu tha khudingi lakh crore talabasu nangbu pokpiba nama napa adu phau thakpa ngamdradi yengba ngamdradi nangna thada lakh crore talidugi karim mamal leite. Adugi mahutta nongmagi talaga mama mapa matu macha thakliba miduna hena thak yam wangi.